Ngarang numidang Maram Bazar Da mau masa ahum masa khangdaba khulai paibasingna tamthina phurukpadagi asopa nangkhrai hospital da laikanakrai thawdok aduna maram oiraga maikei animakta umkhanabagi thawdok thokre gari ke ama ta thokre hairi pausina hai maugi khunjana ha ahum madu khasi village da satluraga halakpagi lambida Maram Bazar da leramba maram lon ngangba khulai paiba sakhangdaba singna pubagi thabak sa tharkibani thawdok aduda maugi naha ahum ke hepuni pokrelo amadi di lai asopa nangki hairi Thawdok adu thokpagi pau Makhan Khuman Village Authority da pirakpadagi Village Secretary Athili amadi Makhan Khuman Youth and Students Organization gi President ke Pokhrelo mapamadu da sangchinduna yasinaba poraknaba honaki hairi adumoinamak maram gi khunja singna irang sagalapag loinana ke Pokhrelo mapamadu maktada tamthina tatita oina torokpaga loinana ke hepuni gi garibuna mayam sangduna thugai ki hairi Thawdok adudagi maike ani gi marakta muknabagi thawdok sauktorokpadagi gari tara yauna yum kaya akai atoi thokhi Tungda Tadubi Police Station ki kangbu laktuna irang adu laksinaba honaki maduda police ki maike dagi tear gas cell kaya masing khangdana kapki